Lamhen Tuhenbasingbu free Thamankhre Pawasi Kangla Pawsegi editorial column dagi lakhwatchabani illegal immigrants in kuki narco terroristing na Manipurgi miyamgi mathakta sathariba war crime asi Thamankhre makhoina mapangal leina maningtam na mihat sathaba ngamliba si India government ki lusing basing na thogalibra Myanmar da base tawba kuki khulai paiba la lawba singna logi wangmada India da lona sangsilaglaga Manipur da matam sangna khunda leita duna miyamga dungsi sanana hingminarakhiba kuki singbu makhoigi khubam nung da paisin duna umang wamang kokthokan ba popi than ba mayai ka badrak lalon bagi thabakta sizin aduna madugi phanglakpa sel khara khairaga bonded labor oina sizin dare masida senthok lambi leijada ba kuki gi miyoi nupa amasung nupi singna khanthaba tawduna sel na hena lumna lawbadagi miyoi ba khunai gi punsida singna ba drug lalon bagi hainabi da lopsi lakhiba nei Masigi khudong chaba khulai paiba senjau paiba Myanmar romdagi sanglakhiba chin kuki jo narco terroristing na lawduna lamdam asi draki kaithel onthong na ba narco warfare gi akan ba lanjangi manungchan na umangsing kokthok anduna anoba khulsing semgatuna area domination gi lanjang sathaba leptre kuki laloba sing aduna Myanmar romdagi kuki sing leptana pusilaktuna khunda leita han baga loinana makhoi gi mapangal sagatuna India Manipur gi mathakta landaraktuna Manipur gi apunba saktam thugai daga makhoi gi tongan balaibak jalengam semnaba lisang sina plan tawdunu lakhe makhoi gi aronba plan sing adu mapung marai farakhibaga loinana mamang sahi 2023 gi May 3 dagi khangaudana mitai miyam gi mathakta landaba horakhibani haibase miyam pumnamakna khangnare kuki khulai paiba singna Manipur da landarakhiba sahi ama helaba fauba India government ki maikai dagi waroisin purangna ba hona daba madde State Lenga ki Chief Minister dagi Unified Command gi chairman lauthoktu na irang asigi matang da makhong makhut punsinduna thamlakhiba asina maram oiraga irang asigi waroisin purangna ba mapangal phudok pangamandana thamle amarom dana central government ki maikai dagi irang laksinabani haiduna thamjilakhiba masing yamlaba military paramilitary na chingba security forcing da landarakhiba kuki narco terroristing laksinaba khut thabagi yathang pidaba sina Landarakhiba singda mathawna piriba sigi nunggi oiba aronba kari leibagi haiba kana amatana khangba ngamdana leire India government na leibak thugaina ba honariba singi mathakta logi oiba lakhotpam thokpa action amata lakhotaba sina maram oiraga area domination da khumang chausilhanba amade makhoina lauksinkhirba mafam singda leinga ke mari leina ba thabak thoram sing pangthokhandaba changbada thingba pibadagi hendoktuna law enforcing agency oidiba police phawba changandana leibada natana changluba matamda khut thabagi thabak phawba chathare makhoina leinga ki ayaba yaudana lona Myanmar amadi Mizoram ga faunaba lambi sing semgatpa apaba makalgi khusu khulai nongmai bomna singba leptana pusilakpada military amasung paramilitary singna khangsin usinadana free movement tawribasida ayaba piribasina Manipur gi apunba saktam thugaina ba made Mitai miyam hatpada laingang na ayaba pirabra haibagi chingnaba leitava natte ngasi maksu lainga ki ayaba yaudana Sugnu police station gi manungchan ba Chandel district ke molnom khulda Manipur turel gi mathakta kuki singna RCC gi thong sagalakhiba dagi madu thingnaba lainga ki official sing amasung police kangbu amana mafam madu da changsin bada kuki nupi singna thingba piri baduga mari lainana mafam aduda mathau tawriba Assam Rifles ki maike dagi tumina yengduna leiriba sigi maramna karigino haibasine Manipur thugaina ba landarakhiba singna area domination tawba atai state ka fauna lambe thongna chingba semgatpada laingak na thingba ngamdravade laingak leitaba ka pangkhak ne tokhaiba laingak ki khumang chausilakpagi khudam ne